Miring tabiraba khwai puna po image TV na taram okshabaga loina Rajesh Kumar na khurumjari ngasigi maroi pauda Maharaj Narsingha laikhidaba chahi chamaga humdra manga subagi ningsing thoram kangla da pangthokre POCSO Act 2012 amadi Prohibition of Child Marriage Act 2000 Sangda Oza Singh Oiva Awareness Cum Sensitization Program Pangthokre Bihar the Land Amadi Braja Tabada Mioi Taramanga Sire Lojana Ahanba Manipur Open Swimming Competition 2025 Ngasidagi Haudokre Mapungwe Pau Lobirasi Maharaj Narsingh laikhidaba chahi chamaga humdra manga subagi ningsing thoram ngasi Manipur State Archaeology Department of Art and Culture Government of Manipur na sinduna Kangla manungda pangthokre Kangla manungda laiba Maharaj Narsingh gi khubamda gun salute ka loinana haikat laikat tamduna pangthokhiba thoram aduda Art and Culture gi Special Commissioner M Joising Art and Culture gi Director Dr. K Dinamani Singh amadi MNMC ki President RK Dhirena athoba mithung thoram mapu amadi akhana mithung oina saruk yaki thoram aduga mari lenana Art and Culture ki Special Commissioner M Join Hai Maharaj Narsingh lamdam asigi matik mathauna lairaba singi manungda mahaksu amani numit asida anauba ing sikpa lamdam ama hanjinnanaba hotnabada aikoi punamakna ishori mafamda amadi iningthau asi mafamda Thoni si phondoki thoram aduda Maharaj Narsingh gi imung manungi miyoi singna laibaki yaipananaba amadi ing tappa puraknanaba amadi ing nasikna lainanaba Maharaj asigi khubamda haikat laikat tamduna thoni jaki thoram aduda Maharaj Narsingh gi khubamda haikat laikat tamduna Maharaj asigi mafamda gan salute piduna ikai khumnaba ullaba tungda kanglagi senglaba nongjreng pokrida tarpan khakhi Sakhang Dabalal Hovasing na Saitwan Amadi Hayai Kom area da Yamlab Kusukulai Sing Lotuna Tamle Haiba Akaknaba Pawama Pangbadagi Fagak Sau Ikai Police Station Sidio Bishnupurgi Q67 Amadi Q83 19 Gravel Rifles ki Kalam Ama Amasung CRPF G71 gi Apun Bakangbu Nangasi Ti Bumug Operation Satakre Combined Security Team Asina Operation Sathabada ID Detection Hui Amadi Metal Detector Su Loinaki Operation Adu Saiton Kuno Amadi Saiton Hayai Kon Gi Samjinaba area sing da Sathabada ID Detection Hui sing na Signal Pirakpadagi Warakta ID Lotuna Thamlamba Tenaki Makathana Chatabada Kusukulai Kyasu Pumduna Thamlambadagi Pagat Pangamki Operation Aduda Pagat Laba Kusukulai Singde Magazine Yaudaba 303 Bolt Action Rifle Ani 12 bore bolt action rifle Taret 12 bore double barrel rifle ama magazine galoinaba insert rifle ama magazine galoinaba modified automatic AK rifle ama bowfrang walkie talkie set ama gram chanipan gambar fudrarom lumba ID ama 12 bore gi ahangba maru ani 12 bore cartridge gi kapyarba maru ama 5.56 mm gi kapyarba maru manga 303 gi maru manga bulletproof jacket manga amadi headgear manga ni operation adu ayuk pung taruk tagi Nepal phawa chathaki hadi POCSO Act 2012 amadi Prohibition of Child Marriage Act 2006 ki matang da Kaching District School Oza Singh oiba Awareness Cum Sensitization Program ama Kaching District ki Lamaidong da laiba Lamaidong Dramatic Union Hall da pangthokre thoram adu District Administration Kaching amadi District Child Protection Unit Kaching na sinduna pangthokhibani thoram adu da Hianglam SC ki MLA Dr. Y Rajesyam JDO Kaching Y Achouba amadi DCPO Kaching Gaju Rajkumari na thoram mapu sing oina saruk yaki
थोरम अदुगा मरी लेनना MLA राधेश्यामना नुपी अंगांग सिंगदा चथबा तोंगान तोंगानबा क्राइम सिंग असि हंता हनगे हायरबदी क्राइम अदुदा चेनबा मियोय सिंगबु मतम साना सैराक पीबगी मथक्ता मियामदा हायरब क्राइम अदु थोलक्तननबा अवेयरनेस पीबा असि यामना मथौ ताई लोइनना ngasi pangthokliba thorom asina su Kaching district ta nupi angang singda chathaba crime sing hantha hanbada su chawna mateng oigani maram asina department gi maikai dagi su asigumba miyam da kanaba piba thorom asi manipur gi tongan tongan pham singda pangthokpa asi yamna mathok tari haiki ngasi gi thorom aduda DCPU Kaching gi legal cum probation officer M Robindrona child marriage in its impact on children amadi social welfare department ki program officer mala laishramna juvenile justice system overview haiba iramda wangangki Kaching Assembly Constituency ki MLA Mayang Lambam Rameshwarna MLA ama oina miyam ki thogol torupagi telab matam asida Kaching Assembly Constituency bu Manipur da leiba Assembly singdagi hena mangjin thana chawkhat nanaba chawkhat thorang ki thabakaya paikhalakdi masida miyam su mateng pangminasi haina NPP Kaching unit ki Vice President Naram Gopal ngasi Kaching wari Kongoi foreng da leiba NPP Kaching unit ki President oiba SA Syamjai gi yum da pangthokpa pawmisinga unaba amada phongdorokli Gopal na makha tarduna hai MLA Rameshwarna handaki term asiga mamang term gi chahi matek ama MLA oram khiba aduga chahi mari makhairom fabata ngairi ngai matam asida Kaching wairi gi oina lambi manga paver block technology sinaduna lambi semkre lambi mari amana koilas thakre Phakchau lambi koilas thakre amasung Kaching wari ningthok parengda community hall ama sakre hojik maksu tangai fadana paikat taba yadraba thabak ama oiriba kha Manipur college ki gate tagi Kaching khunang mari phang pau gi lambi asi samjin mathau tari lambi asigi saruk ama oiriba kha Manipur college ki gate tagi kamala foreng phau gi lambi asi semnanaba lengak na sanction tawraga leiba asi apiba matam sahi asigi me manga phau gi manungda loisnanaba pandham thamli hojik paikhat liba amasung lochil lakpasu yaurba thabak singdi palel ima kaitel sora palel irengban amasung Bijoypur da jal jivan mission gi makhada water supply scheme taruk lochin kre Kaching mayai lekai urok thongdagi kaitel masa fawgi lambi paver block na lambi sembal lochin kre PM Jaswai gi lambi oramba palel matak lambi gi seska club tagi kaitel masa fawgi lambi PWD gi makhada onduna paver block technology na lambi semba solution kre aduga hojik sengbat sagatliba thabak singi district hospital DSA Kaching gi chanabung amasung paikhat kadabasing na Kaching gi complete water supply scheme gi saruk ama oina Kaching wairida overhead water tank asisu amani miyam gi chokhat thorang gi thabak lepalaitana changchil liba asida hena khumang sauksinna amadi mapung phana sizinaba Sujinanaba all Kaching clubs coordinating committee na MLA da tohaning thabak kya yauna memorandum pirakpasi nungaiba phaujai makhata na su miyam gi yaipa thorang khudingmak miyam ga khusamnana chatminashi hiram asida NPP Kaching unit asu angam mateng fangani amadi miyam ga chatminagani haina su phongdoki isida semgat sagat piraiba thabak thoram mayam ga loinana akogi leiriba Kaching club ki coordinating committee ki member sing su unminnaraga April gi tang 8 ki nungdang wairamda tungda tarokado ba hojik tawiba thawak thoram mayam se khangminnadana yamna nuksi nungona bhab taminabagi wakhalwat amada positing pangthok sakhe loinana hojik su akogi leiriba club mayam basina sojo yam interest pibirami loinana hojik su MLA की साइटल से बेस्ट लेवल दा Kaching केंद्र से वो चपत थोरांग गी दमकता हाइदना याम सेक्शन ना छोर खरमगा होने जाओगी भारत सरकार की मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट की मखादा
सथरीबा नशा मुक्त भारत अभियान के सरुक अमा ओइना डिस्ट्रिक्ट सोशल वेलफेयर ऑफिस कक्सिंग सिंधुना ड्रग फ्री कैंपेन प्रोग्राम विथ अवेयरनेस एंड इंटरेक्शन प्रोग्राम कक्सिंग बाजार नहलाई लाइबुंगदंग असि पांगथोखरे थोरमदुदा डिस्ट्रिक्ट सोशल वेलफेयर ऑफिसर कक्सिंग निकिता थांगयम कक्सिंग म्युनिसिपल काउंसिल की फॉर्मर मेंबर एमपीसक डिस्ट्रिक्ट सोशल वेलफेयर ऑफिस कक्सिंग की प्रोविजन ऑफिसर सर छनसमसु सरुयाकी अवेयरनेस प्रोग्राम अदुदा नूतन नोंथोमबमना रिसोर्स पर्सन ओइना वांग किबगा लोइना कक्सिंग बाजार पोस्टर कैंपेन पांगथोकपगा लोइना इंफॉर्मेशन एजुकेशन एंड कम्युनिकेशन के मटेरियल सु येथोकी ड्रग न पीरिबा चेकिंग से खंगहनबा अमसुंग सोइदना अदुदा चंगुरसु रिहैब सेंटर ले अदुना काउंसलिंग लौबा यानी अदुगुंबगी अवेयरनेस पिजबनी ngasi सजीबु खुदोल तंबा इगी खोंगुल लीबा अमसुंग खुनाई योखटपी इमा सिंगदा इकाय खुमनबगी थोरम कोनुंग ममांग दलाइबा इबयामस बांगलिला सांगलेंद पांगथोक थोरम अदुदा सोमरेंद्रो थोकसोम प्रेसिडेंट CIRCA मणिपुर नौरेम ओंगबी मेमलाइमा प्रेसिडेंट इरमदम कनबा अपुन बलूब बुखरमबम इजिशुनु सिंह जनरल सेक्रेटरी स्टेट विष्णुप्रिया मणिपुर महासभा बराक वैली खिलोंजिया नेल्सन चिथुंग कन्वेनर नॉमिनेशन कमिटी टांगकुल नागा फुटहिल्स ऑर्गेनाइजेशन एडवोकेट गांगोम रामाकांत सिंह चीफ एडवाइजर ऑल असम मणिपुर वुमेन मेरापाइबी कोऑर्डिनेशन कमिटी सिलसरना थोरमपु ओइना सरुक याकी थोरम अदुगे मसंग ओइबा वरोल पिरदुना इकल गी जनरल सेक्रेटरी वाहेंगबम लुवांग लेमन हाई लमदम असि लेमिनरबा यलहोमी सिंगी मरक्ता लेनरिबा मरिबु सेसन हननबगी वखलोंदा सजीबु खुदोल तंबा इगी खोंगुल लीबगी थोरम असि लुप असिना लेप्तना पांगथोलकपनी लोइनाना लंदम असिगी यलहोमी गी मिसिंग असि यामहनबगी वखलोंदा अंगांग मंगादगी तादना पोकपा ममा ओइबिसिंगदा मना पीदुना पुनिंग थोगतपनी हाइरिबा थोरम अदुदा मणिपुर गी वांगमा असम त्रिपुराना सिंगबा मफमदगी मियोई कयाना अमदि लमदम असिगी तम अमदि सिंगी मियोई कयाना सो याखिबगा लोइनाना तोहान तोहान बा नाट की थोरम सिंगसु उठकी अंजुमान हिमायत ई इस्लाम याइपोक तुलिहलना खुन असिदा लैरिबा क्लब्स ऑर्गेनाइजेशन एसोसिएशन अमदि सोसाइटी सिंगा खुसमनदुना वक्फ अमेंडमेंट एक्ट 2025 चटनबा यारोय अथुबदा हंदोकदबनि हाइबा ngasi यारिपोक तुलिहलदा मियोई लिसिंग कयाना सरुक यादुना मास प्रोटेस्ट रैली अमा चटख्रे यारिपोक तुलिहल मयाय लेकाय लंपाक्तगी थंबालनु कैथल फावरगा आजाद लंपाक पावबा चटखिबा रैली अदुदा वक्की लमदा पॉलिटिक्स तो यारोय इपा इपुगी हक मत यारोय वक्फ अमेंडमेंट एक्ट 2025 हंदोउ हाइबन सिंगबा थाबा प्लेकार्ड कया सिन्नखिबा लोइनाना खोलाव कया सुलावखी रैली अदुदा सरुक याकिबा कोऑर्डिनेशन कमिटी फॉर प्रोटेक्शन ऑफ वक्फ प्रॉपर्टीज मणिपुर की कन्वेनर मोहम्मद रईस अहमद तंपाकना हाई इपा इपु सिंगना इस्लाम की मिंगदा तोला तारब सिंगी अमदी धर्म का मरी लेनबा थबक थोरम कयादा सिन्ननबा मसागी लेजबा लन तुम सिंह तुम कोइना मालेम असिदा लेरिबा फावबा महै चाहौननबा कथोकलंबा वक्की प्रॉपर्टी दा अतोपना खुद थिंगिनबगी मथौ तादे सही चा कयादा की इपा इपु सिंगना कथोकलंबा वक्की प्रॉपर्टी सिंगदा अतोपना सगोती साबा यारोय हंदक लोक सभा अमदी राज्य सभा अनिना पास तौरबा मतुंग लेबाक असगी प्रेसिडेंट ना याबा पीदना एक ओनखरबा वक्फ अमेंडमेंट एक्ट 2025 असि लेबाक असगी आइन गी वांगमदनी असिगुंबा एक्ट असि हंदोक्त्रिबा फावबा इंडिया खक्ता नतना इसागी सिंगलीदा ई मसेट अमसेलिबा फावबा मालम सिनबा थुंगना चत्तुना लावखिगनी असिगुंबा एक्ट असि अथुबदा हंदोकदबनी हायसु मोहम्मद रईस अहमद तंपाकना फोंदोखे वांगल कमिटी मणिपुर अमदी ngarang bak organization kun kuthana punsilaga semkhiba coordination committee for protection of waqf properties manipur haiba mayam singa sina pula punsilaga aikoina demand tauri haiba ekase athuba da hantu kadamani haiba waqf mase masini aikoya aroi ba khono maramaduna aikoi
Waqf Amendment Act 2025 pass tawkhibagi mayokta maitei pangal mioi lising kayana yaningdaba utpagi khongchat chatkre act asi repeal tawdrabadi suicide power sangsilakani haina hongdokre maitei pangal singi oina leiriba club organization tarapan gi organizing committee na sinduna chatkiba miyam ge chouba khongchat adu golapati center point dagi hauduna second bazar phauduna laklaga matung golapati public ground phaw chatki apik pangang yauna nupa nupi kayana amata oina punna chatkiba khongchat aduda Waqf Amendment bill pass tawduna ek on khiba yaningde BJP down Narendra Modi down Waqf Amendment Act repeal tawgadamni haiba khulaw kaya sulawki loinana we strongly condemn the government racial policies sep masjid madrasa kabrata stop targeting Muslim haina iba placard kaya su sinaki rally aduga mari leinana joint organizing committee gi convener amadi maitei pangal council gi president Arafat Ali Nahai Waqf Amendment asibo pass tawkhiba haib asi India pumbada leiriba Islam lining satpasingi hakmat pani India gi constitution na masagi oiba lining laishon kanjanabi hak chapchana piri adumakpu Islam lining chatpa singi mayokta India lengakna tarokliba thong asi laibak thibani haibo Waqf Amendment Act asi Manipur da chatnaba yaroi act asi handuk nabagi khongjangda suicide power tarokani phongnoki on taina bada masi chalak pase koi praja myam ne yaning the on behalf of the whole Meitei Pangal community or leiriba lekai sigi praja myam koi sentiment se tasena mase koi repeal ta honingi koi athuba matam da India langa na masi ek ase Manipur de chana ba yaroi haibo pham se amato ba koi wakhalon aduni haibo pham se thamje India lehang na pass tawkhiba Waqf Act pu yaning do phonglok tuna AKYVO AMPYA AKCOC Anjuman Zamaitul Ulma Bishnupur Sinduna ngasisu makata na kwakta gi tongan mapam sing dalaiba masjid mamang sing da kholaw lauduna miyam na wakat khungang changchin kre kwakta gi tongan mapam sing dalaiba masjid sing Jama Masjid Abu Bakar Masjid Aisha Unchiwale Masjid kwakta Kuman Awang Masjid Marunglo Masjid Singda slogan kia iba placard sing paiduna slogan kia lauduna ek asibu yaningdaba phongdoktuna amadi ek asi handokadabni haiba khulaw sing lauki amaromda all Sangamdabi Club Coordinating Committee amadi Ulemas Organization Sangamdabi na sinduna ngasi namit yungba matung pung amaga minute mga tawada miyoy lising kayana haunaruba tawduna Sangamdabi mathak laikai dagi hauraga Waqf Amendment Act 2025 ki mayokta yaningdaba khongchat ama chatlaga yaripok Sangamdabi Primary Makha School da miyam gi oiba mifam ama phamlaga aroiba mapugi mafamda dua amsu fangthoki Deputy Commissioner Bishnupur Lauremam Bikram ISK Mijeng Makada Indian Red Cross Society IRCS Bishnupur District Branch na Thabum Amachupna Chathagadaba World Red Cross Day 2025 Palan Thoronga Mari Lainana Bishnupur District Matang Tha Me Nepal Fawgi Manungda Pangthokadaba Thorum Singh Lokthokre DC Complex Bishnupur Laiba Officer IRCS Branch Asigi Chairman Dr. Wahangbam Gulapi Singh Thorum Mapu Oiduna Ngasi Pangthokpa Management Committee gi Mifamna Warep Lauraba Matungda Pangthokadaba Thorum Singh Adu Lokthokibani Mifamduda Thabum ama chupna chathagadaba palan thorum asigi saruk ama oina Bishnupur District ki tongan ba mafam singda voluntary blood donation camp kam awareness anti-rabies vaccination come awareness, Red Cross poster campaign, diabetes detection camp, eye camp, liver screening camp, first aid training program sing lemna pangthokani amadi IRCS Manipur State Branch ki matenga loinana senthok watlaba imung sing amadi yengchin binraba kana leitraba miyoi singda relief ki polam sing su yenthok lagani haina Chairman Dr. Wahangbam Gulapi Singh na lauthoke Thabum Masatagadaba Thorum Singh Lauthopaga Aduda IRCS Manipur State Branch ki Executive Member Hemam Sotojit Singh IRCS Bishnupur District ki District Branch ki Vice Chairman
Mainam Ibemhal Devi, Secretary Dr. Huidrom Roman Singh Amadi, Atai Thomi Singh Su Saruk Haki. Performing Artist Center gi Nipunitoy Subapok Thorom Ngasi Kurai the Labor Center Asigi Holda Pangthok Kibagalonana Center Asigi Chahi gi Oiba Puthokpa Production Manipur Classical Dance Panchatal Utkre Thorom Aduda Kurai Sangam Dabi Lekai Jilla Parishad Administrative Committee Member Yumkhaibam Thoy Elias Bode Center Asigi President Thangjam Mani Singh Kurai Singangbam Lekai Gram Panchayat ki Chairperson Larik Yangbam Kanon Bala Devi Amari JNM DA Retired Pradhan Guru Sangit Natak Awardee Arambam Tombino Devi na President Member Singh Oina Saruyaki Center Sigi Lake Hyderabad Hau Puba Amadi Artist Singi Mitam da Laikatuna Ikai Kumnava Uttuna Hodokpa Thorongi Chief Guest Oina Saruk Yarduna Kurai Sangam da Singangbam Lekai Jilla Parishad Administrative Committee Member Toy Nahai Manipur Bu Malem da Saktak Pada Asar Nasu Asawu Thodang Ama Lowry Haibada Haiman Bathokloi Ngasi Puthokli Production Panchatal Classical Dance Asigumba Ekogi Ariba History Sing Yokat Payaba Classical Dance Form Sing Yariba Makai Puthokna Nava Hotna View Haiki Thorom Aduga Marilena Center Asigi Program Coordinator Ramananda Sariam Sana Center Asina Hokiba Sahi Asida Taukiba Cultural Activities Sing Pathoktuna Khan Kibagaloinana Panchatal Production Workshop Asigi Choreographer Konsam Kumarna Production Asigi Samlappa Wari Liki Center Asigi Bakaidagi Artist Anida Akanaba Mana Piduna Putning Ikai Kumnaba Utki Universal Friendship Organization UFO Imphal West Headquarter Number 1 Langthwal Puramakong Battalion gi Manungchana Leiba Maitei Huel Lalong Sintam Sanglen Sajal Academy UFO Ulo Branch ki Kuntaruk Suba Rising Day ngasi Achamba Thorom Amagaloinana Pangtokri Thorom Aduga Mari Leinana Laimu Popam GP gi Jilla Parishad Kanguzam James na Ipudho Pakhang Mayekpa Malem gi Firal Singhat Kibagaloinana Malem gi Firal gi Mafam da UFO ki members singna salute piduna ikai khumna bu suut ki thorom aduda Home Secretary General Laishram Loyumba General Secretary Y Wangthoiba Nopok Pana Tengol Lakpa Loshangi Chief Commander Y Singshang Lakpa Instructor Singh UFO Langthwal Puramakong Battalion ki President L Sumorjit tungan ba mafam kaya da ki lakpa member amadi ulogi Mairapaibi Maibel Singh Su Saruk Yaki Saul Foundation Piba Saul State Excellence Award 2025 Sahi Asi Oina Lining Solution Gi Founder Yumkhaibam Ibomsa Maiteida Pirgani Foundation Asina Thadorokiba Cherol Amada Tongan ba Sinpamda Thoidok Hendokna Thabak Tawduna Kunaida Loriba Thodangbu Sakhangba Oina Piba Award Asi Sahi Asi Oina Yelho Pothok Ching Puthok Pagaloina Naha Kayada Thabak Piduna Semilonda Ahongba Purak Nanaba Hotnariba Lining Solution gi founder Yumkhaibam Ibomsa Maiteida Pinana Warep Lokibani Masi Matakta Humanitarian Service ki award na Ising Mai Bahaina Kangnaba Asatula Tampak Mayomda Lanthok Lagani Award Lanthok Pugi Thorom Tha Si Kontrata Manipur University gi Art Science Department gi Senate Hall da Pangtok Kadaba Foundation Asigi Nipalak Suba Mapok Kuman Thorom da Lanthokani Hari Amrom Thasi Kumathoidana Jenimsta Kulak Suba Voluntary Blood Donation Camp Amasu Pangthokani Haina Cherol Asina Makatarakli Central Project Abagi Bakha the Imphal is kit of Dusra Keystone Company na Concrete Road Semba Horakpada Laibaki Famnaiba Mui Amana Tingbadagi Mangam Sana Tabak Suba Ngamdre Haina Top Dusragi Mairapaibi Amadi Club na Maral Sirli Miamgi Chokot Torangi Tabak Pakat Pada Makal Amatagi Ayat Apan Pibi Danarba Apil Sutorli Hiramasiga Mari Lenana Ngasinukil Top Awang Lekaida Laiba Ima Nomai Lema Sanglenda Top Dusra Gram Panchayat ki
Manungda Laiba Eastern Sporting Association Top Awang Laikai, Oriental Pioneer Association Top Makha Laikai, Social Athletic Club Mayai Laikai, Top Youth Club Mayai Laikai, Turel Wangma, Nehru Memorial Club Top Awang Laikai, Top Awang Laikai Mahila Mandal Amasung Top Sagol Sam Pukri Mapal Women Development Gate, Thomi Singh Oiba Mifam Pangthoki, Mifam Loerbatungda, Pomi Singa Unabada, Eastern Sporting Association Gi Advisor Takel Lambam, Parija na Top Dusragi, Kewa Thongdagi Top Khonangkhong Navodaya Vidyalaya Lambi Amasung, Top Khonangkhong Dagi Navodaya Vidyalaya Yoba Kilometer Taruk Lom Sangba Lambi Asi, Matam Kiagi Mamangdagi, Fibam Soktuna Laki Bani, Lambi Patabana, Miam na Satok Chasin Tawuda Kudong Chadabakya, Mayok Nadun Lak Labamatung, Lambi Asi, Housing Manipur Urban Road Drainage and Asset Management Improvement Project ki makada Keystone Campaign na sembagi thabak chatharibani adu ayung nungthil numidang khaidana thabak suriba asi tukadabni haina laiba ki phomnaiba amana thabak suba lepnanaba kihan khanganba torokpa asimak laibak thibani thong asimak amunabagi thong ni haina lowi masina maram oiraga lambi sembagi thabak suriba campaign gi sinmi sing mipainaduna chatlage haiba phawwa yaunare makha Mahakna makha taraduna Keystone Company na pairiba thabak asigi project DPR amadi drawing na singba chapchana lay thabak asigi tender process chapchana tawduna Keystone Company na thabak asi paibagi ayaba phangkhibadi loina thabak asigi quality amadi progress report to independent monitoring committee amana yengsinduna work processing center amasung state government da Tagadabni Haibagi guidelines sing Yauri Madam Aduna Miam gi Chakot Torangi Tabak Tawbuda Tika Mungani Haibagi Hainabi Tadoktuna Apaba Lambi Ohenanaba Hotnaba the Matang Pangview Haina Marilay never sing the appeal sutorly. Aku nak kulas ke thawi lambi na simbasya project amna simbasya aku lekai ni yabong amoy hai de project asimak lekai is implement tau duna matam jam loisan bada yamna corporation PPU lambi semai thawi sida ayara pana thima bibi ganu hai basya aku lekai mangagi bada pai bi amasung kalau ki mai kai degi mai na musingda aku na appeal tau jaban Len Yao Nong Suba Amadi Brazil Tawagi Thodokta Bihar the Yamdrabada Mioi Kunmanga Secret Haina Official Singna Pongdorli Chief Minister's Office CMO na Piba Report Kimatung ina Nalanda da Mioi Taranipan Siwanda Ani Katihar Dharbanga Bengusarai Bagalpur Amasung Jahanawat Mioi Amam Siki Haiki Adum Oinamag RJD Lusingba Tejaswi Yadapna Haibadadi Mio Yankei Hanasiki Mahang Extra Iba Warol the Bihar the Nolay Nungsit Len Jauba Nong Suba Amadi Brazil Tabadagi Upambikya Maru Puktatuna Tuman Ki Amadi Yung Kayagi Foklang Kintaki Bagi Todo Lake Hidrabada Mioi Yankei Henbagi the Makta Tamoy Shon White of Hondo Lake Kangaudana Churakiba Nongna Mahantaan Krabalo Singobagi Potoka Chanava Ketipron Lomi Singda State Government Pigi Dabani Chief Minister Nitish Kumar na like Hidraba Singi Imung Manungda Lupa Lak Mari Mari Pigani Haina Hanana Lautokpa Lakre Security Forces na Chatharakpa Anti-Militancy Operation Gi Namidhum ni Subada Jammu and Kashmir Gi Chenab Valley Gi Kishtawar District the Masak Maming Kangda Militant Amahat Kre Valley Adugi Insurgents Army White Night Corps Ke Wangangloi Amana Phono Kibada Nong Singi Pibam Patrabasu Thona Prabalanmi Singna Operation Maipak na Sathari Satru Kechwar Gi Chingthak Yauna Changsinduna Militant Singna Lotunari Bampam Sing the Operation Sing Chataki Apam Adud Akan Bakut Thoknaki Militant Kanglup Amana Lotun Lairiba Jamugi Udhampur Dasu Operation Chataki Apam Adudasu Kan Makai Anina Nomai Kamnaki Mars Thadasu Security Forces Ka Militant Singa Kut Thoknaki Bada Policeman Mari Amasung Militant Ani Siki Hadi Sana Bagi Pau Manipur Rifle Association MRN Sinduna
Tauthong Lamsang da leiba MRA shooting range da ngasidagi ahanba Manipur Open Shooting Competition 2025 hodokre tha asing taram doi fawba pangthokadaba shooting competition hodokwi taram aduda Manipur Rifle Association gi President Morangtem Rajchandra ISSF Bijas and Indrajit MRA gi senior member SS Rupen amadi Thawal District Rifle Association gi executive member Takhelambam achowna watang sina athoy mitunglen thoramapu amadi akhanaba mitung sing oina saruk yaki shooting hodokpagi thoram aduda athoy mitunglen gi warol pirduna MRA gi President M Rajchandra na hai Manipur Rifle Association da appellation tawduna leiriba tongan ba district singi association singda shooting masana asibu chawkhat anabagi Khongthang sing paikhatpa hore mahakna makhatar hai masana sida leiba Manipur gi chanaroi amadi mama mapa oibsingna khare hena pukning sangduna sogat pirabadi lamdam asidagi masak naiba shooter kaya tholakduna Olympic ki thak yoba ngamlakani hain aset pathajaba lei phondokhi ahanba Manipur Open Shooting Competition asida Bishnupur Imphal West Imphal East Kamjong Senapati amadi Thawal District tagi lakpa nupa amadi nupi shooter punna chamba tarukna event ani haibadi air pistol amadi air rifle da athoi ahen changdam nagani Lamaidong mamang Citizen Club LCC Lamaidong na sinduna pangthokhiba 5th state level open 9-man aside football tournament 2025 knockout league LCC playground ngasi lotion kre tim tratuk na srok yaduna hokhiba March kulumdoi 2025 tagi hoduna chatharakhiba ni ngasi lotion bagi thoromda Thang SCG MLA Tongbram Robindro Singh na Chief Guest amadi Hianglam SCG MLA Dr. Yumnam Radheshyam Singh na President Oiki ngasi shanakhiba final match da Haibong Makong FC Lamaidong na FC Lamjaubu Mari Anida Maithiba Piduna Haibong Makong FC Lamaidong na Chahi SCG Winners Trophy lokre Aroibada Maropo Amohana Maharaj Narsingha Laikidaba Chahi Chama Humra Mangasu beginning Thoram Kangla the Pangthokre Boxo Act 2012 Amadi Prohibition of Child Marriage Act 2016 Matang the Uzasingi Oiba Awareness Cum Sensitization Program Pangthokre Bihar the land amadi Braja PAODAM yoy kun mga siri loinana ahanba Manipur Open Shooting Competition 2025 ngasidagi hodokre ngasidamakta di PAODAM pijaba matang asida loisinjari mitang tabir ba khwai puno po amuka hanna kurumjari